Ngasigi wari asi bangal da laiba Begunkodar kouba railway station amagini. Gourav railway department da TT gi post da lairami. Mahak bangal gi apikpa railway station amada nouna posting tarami. Station adugi maming di Begunkodar railway station kaurami. Numidangi matam oirami Gouravna railway station aduda nouna joining tawagi damakta auto ama tongduna laami. Railway station yaudingaida lambi mayaida auto driver aduna auto adu khamlaga ifing fingna aigi paisa pirao haina hairakhi. Auto driver adu mamai adu humang anapi karami amadi karigumba posak amada yamna kibagum tawrami. Gouravna mahaki wallet tagi paisa lakthokke haina tawbuta ngairi aduda auto driver aduna asumna hairai. Tamo khara yangna tawbiro ai mafam asidai khara yangna chachagrage. Adubu Gourav ki wallet ta paisa asoiba amata yaramde. Auto bhara di lupa humbu tarami adubu Gourav ki wallet ta lupa yankai chapi amadi yaurami. Wafam asi Gouravna auto driver aduda hai gaina tawbaga auto driver aduna Gourav ki makhutagi yankai chapi adu mullaga auto adu yamna kanna thauduna chatki. Auto driver adugi mataw adu ubuda Gourav kitang nungai khide adubu station da khara thengna thungbana thabak khara yamanbadagi Gouravna karimata khandana station manungda changki. Gouravna station manungda changpaga nupa ama wai sittuna leiramba ukhi. Nupa adugi manakta Gouravna prap changsinki adubu nupa aduna Gouravta nokfet tawraga yinglakhi. Amadi nupa aduna wai silamba adu tokthoklaga Gouravta station adugi maramda khara haiba horakhi. Station aduda yamna pikpa ticket counter amadi TT gi railway quarter amakhak leirami. Gouravna station aduda mi amata udabaduda nupa aduda Gouravna phagi oina asumna hanglaklammi. Mafam asibu asumaina adum leibira natraga mi kadi lakpa natro. Wahang adu tabada nupa aduna yamna nungaitaba mongda asumna khumlaklammi. Mi lakpa laktabadi khangde makti soidana lakani. Wafam asi hairamlaga nupa adu tumina leikhi. Aduda Gouravna nupa aduda nangna hainingliba wa adu karino haina hangbada nupa aduna wafam asi nathairamlaga ai nangi cha laurki hairamlaga chatki. Numit adu Gourav ki station da Ahanba numit oirami. Maram aduna Gouravna office ta famduna che changkhara update tawrami. Ikhang khangaudana train ama lakpagi makhol ama taki. Train adu numit adugi Begunkodar fauduna chenba Ahanba train oirami. Chart ki matungin adi train adu station adu da khambam thokpani adubu train adu station adu da kham davida chumtring thauduna chatki adubu ikhang khauduna train adugi maningda fingau sepi nupi ama train adubu yamna kanna tanarki amadi train adubu khamna bonarami mado buda Gouravna khudakta platform da tholaki amadi nupi adubu thiki adubu nupi adu thiba fangkhide Gouravna wakhalna oirangmani haina khandoktuna office ta amuk changatuna magi thabak adu suba hauki Pongkhai mu leirama matungda amkasu train ama station adubu samduna chakhi adubu train adusu station aduda khamlamde yamna ngakpadi ngasai train gi maningda tanarakhiba fingau setpa nupi adu amukasu train adugi maningda yamna kanna tanarakhi amadi train adubu khamna bonarami mado ubuda Gouravna office manungdagi nupi adubu yamna kanna kauki adubu nupi adu train adugi maningda yamna kanna tanaduna chenki Gouravna khudakta platform da chenthoraki amadi nupi adubu koyeng yengba horakhi adubu nupi adu uba fangkhide handakti Gouravna mathamoida kitang nungaitaba ma fauki aduna mathangi train adu mahangna platform da oina ngaikhi mahangna platform da leptuna leirabadi soidana train adu khangwani haina khanki chaurakna pungkhai muki matungda train amakak lakpa mahangna ukhi Gouravpu platform da leptuna leibadu ubuda train driver aduna train adugi speed adu khara leitharami adubu driver adugi maithongda karigmo posak amadagi yamna kiba adumaina tawrami ikhang khangaudana train driver aduna train gi speed adu yamna henglan ki amadi train adu platform adu samduna yamna yangna chatki mado ubuda Gouravna train driver adubu yamna kanna kauki amadi train adubu khamna honarami adubu ikhang khangaudana sari angoba setpa nupi adu platform aduda yamna yangna chelakhi amadi train adugi speed tagi hena su yangna train adubu tanaduna chenki Gouravna madu ubuda yamna ngakhi amadi train adugi speed tagi su hena yangna chenki buda ubuda masana masabu thajaba ngamkhide Gouravna madu ubuda tawfam khangkhide mahakna office manungda kanna chensanki amadi thong adu lonsanduna manungda tumina leikhi ngaihaki mamangda platform da mahakna ukibadu Gourav masamangna thajaba ngamkhide mahak office da changaktuna chair da phamthaki amadi makok paiduna tumina leikhi
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯧꯔꯕꯅ ꯎꯈꯤꯕꯗꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯊꯥꯖꯕ ꯉꯝꯈꯤꯗꯦ꯫ ꯒꯧꯔꯕꯀꯤ ꯂꯋꯥꯏ ꯂꯦꯝꯐꯨꯒꯤ ꯃꯁꯝ ꯑꯗꯨ ꯆꯞ ꯌꯨꯡꯈꯤ꯫ ꯁꯥꯔꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃ ꯒꯧꯔꯕꯀꯤ ꯑꯣꯐꯤꯁ ꯇꯝꯅ ꯁꯤꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯒꯧꯔꯕꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯃ ꯄꯣꯛꯈꯤ ꯑꯃꯗꯤ ꯀꯤꯃꯟꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯆꯤꯌꯥꯔ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯒꯧꯔꯕꯅ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏꯃꯨꯛ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯆꯦꯟꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯐꯨꯠꯄꯥꯠ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯅ ꯎꯈꯤ꯫ ꯒꯧꯔꯕꯅ ꯏꯐꯤꯡ ꯐꯤꯡꯗꯨꯅ ꯆꯦꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯍꯧꯒꯠꯂꯛꯈꯤ꯫ ꯒꯧꯔꯕꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯒꯧꯔꯕꯀꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯒꯧꯔꯕꯄꯨ ꯃꯁꯛ ꯈꯪꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯅ ꯒꯧꯔꯕꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯊꯋꯥꯏ ꯑꯗꯨ ꯁꯤꯅꯤꯡꯗꯕ ꯇꯥꯔꯕꯗꯤ ꯄꯣꯁꯇꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯧ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯕꯦꯡꯒꯣꯟꯀꯨꯗꯥꯔ ꯍꯥꯏꯕ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯇꯝꯅꯕ ꯁ꯭ꯇꯦꯁꯟꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯆꯍꯤ 90ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯃꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ 2009ꯗ ꯁ꯭ꯇꯦꯁꯟ ꯑꯁꯤꯕꯨ ꯅꯧꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯡꯗꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯇꯧꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯂꯥꯛꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 50ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯑꯥꯎꯇꯔꯤꯡꯗ ꯅꯨꯄꯤꯃꯆꯥ ꯑꯃ ꯇ꯭ꯔꯦꯟꯅ ꯇꯛꯇꯨꯅ ꯁꯤꯈꯤ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯊꯋꯥꯏꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯕꯦꯒꯨnkodar ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯃꯐꯥꯎ ꯅꯨꯃꯤꯗꯥꯡꯗ ꯈꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯇ꯭ꯔꯦꯟꯅ ꯇꯛꯇꯨꯅ ꯁꯤꯈꯤꯕ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯊꯋꯥꯏ ꯑꯗꯨ ꯑꯂꯥꯛꯄ ꯇ꯭ꯔꯦꯟ ꯈꯨꯗꯤꯡꯃꯛꯇ ꯇꯥꯟꯅꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯝꯕ ꯑꯃꯗꯤ ꯄꯣꯁꯇꯤꯡ ꯇꯥꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯄ ꯑꯃꯗꯤ ꯋꯥꯈꯜ ꯆꯣꯏꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯒꯧꯔꯕꯇ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯒꯧꯔꯕꯅ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯌꯨꯝꯗ ꯀꯅꯥꯝꯇꯗ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯧꯔꯕꯄꯨ ꯊꯥ 3ꯃꯨꯛ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯊꯝꯈꯤ꯫ ꯕꯦꯒꯨnkodar ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯑꯁꯦꯡꯕꯒꯤꯗ ꯍꯟꯇꯦꯗ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯈꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯗꯤꯁꯤꯁꯟꯔꯥ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯈꯨꯗꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯥꯔ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ꯫